ꯑꯍꯥꯟꯕꯃꯛꯇꯗ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯆꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯣ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯔꯒꯦ꯫ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯂꯥꯡꯉꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯈꯛꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯄꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ ꯃꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯟꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗ ꯎꯃꯪꯒꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯁꯤꯡ, ꯅꯣꯡꯁꯥ ꯀꯩ ꯑꯃꯗꯤ ꯀꯜꯂꯕ ꯁꯥꯃꯨ ꯌꯥꯏꯁꯥ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯒ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯝꯃꯤ꯫ ꯀꯔꯤꯗ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ, ꯎꯃꯪꯗ ꯍꯧꯕ ꯆꯥꯎꯔꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯀꯌꯥꯁꯤꯡꯗꯨ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇꯅ ꯏꯟꯕꯗ, ꯃꯈꯣꯡꯇꯅ ꯀꯥꯎꯕꯗ ꯎꯖꯥꯎꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯕꯣꯝ ꯍꯦꯛꯇ ꯇꯨꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯎꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯗꯨꯅ ꯊꯣꯝꯕꯗ ꯄꯦꯛ ꯊꯦꯛꯇꯨꯅ ꯁꯥꯟꯅꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯤꯅ ꯐꯨꯕꯤꯒꯤꯗ꯭ꯔꯥ ꯆꯩꯕꯤꯒꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯏꯁꯣꯔꯗ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯅꯣꯡꯃꯇ ꯃꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯩꯕꯥꯛꯇ ꯆꯠꯇꯨꯅ ꯂꯝ ꯀꯣꯏꯔꯨꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯑꯗꯨꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯌꯥꯊꯪ ꯑꯃꯠꯇ ꯅꯤꯖꯒꯦ꯫ ꯅꯆꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯏꯃꯥ ꯊꯧꯖꯥꯟꯕꯤꯌꯨꯀꯣ"꯫ ꯅꯆꯥꯒꯤ ꯋꯥꯐꯝ ꯇꯥꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯊꯣꯏꯕ, ꯏꯆꯥꯒꯤ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩ ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯏꯃꯥꯅ ꯏꯆꯥꯒꯤꯗꯃꯛ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯌꯥꯎꯔꯕꯒꯦ"꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯄꯥꯡꯒꯜ ꯆꯥꯎꯔꯦ꯫ ꯑꯗꯨꯅ ꯏꯃꯥ, ꯃꯇꯝ ꯈꯔꯗꯪꯗꯤ ꯅꯆꯥ ꯃꯤꯔꯩꯕꯥꯛꯇ ꯂꯝ ꯀꯣꯏꯕ ꯆꯠꯆꯔꯨꯒꯦ꯫ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤꯕꯅꯤ"꯫ ꯃꯆꯥꯅ ꯃꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯣ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯔꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯡꯒꯜ ꯃꯄꯨꯡꯁꯨ ꯐꯥꯗ꯭ꯔꯤꯕ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯔꯩꯕꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯥꯡꯂꯕ ꯂꯝꯁꯥꯡꯗꯣ ꯆꯠꯄꯗ ꯎꯃꯪ ꯀꯌꯥꯅꯤ ꯐꯥꯎꯒꯗꯧꯔꯤꯕ? ꯎꯃꯪꯒꯤ ꯁꯥ ꯀꯩ ꯀꯌꯥ ꯊꯦꯡꯅꯔꯗꯨꯅ? ꯃꯗꯨꯅꯁꯨ ꯅꯠꯇꯅ ꯃꯤꯔꯩꯕꯥꯛ ꯑꯗꯨꯗ ꯏꯃꯥ ꯏꯆꯥ ꯃꯔꯤ ꯑꯃꯠꯇ ꯈꯪꯅꯕ ꯆꯥꯟꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯅꯤ꯫ ꯅꯤꯡꯊꯧ ꯋꯥꯌꯦꯜ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯏꯟꯗꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯏꯟꯗꯕꯗ ꯏꯁꯥ ꯑꯉꯥꯡ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯔꯥꯏꯕ ꯑꯣꯏꯈ꯭ꯔꯕꯁꯨ ꯏꯃꯥ ꯏꯆꯥꯗ ꯂꯩꯕ ꯑꯁꯤꯗꯤ ꯀꯔꯝꯅ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯗꯅ ꯏꯃꯥꯅ ꯅꯥꯏꯇꯣꯝ ꯂꯩꯍꯧꯒꯅꯤ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯆꯠꯂꯨꯅꯨ" ꯍꯥꯏꯅ ꯊꯦꯝꯖꯤꯟꯖꯔꯛꯏ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯋꯥ ꯇꯥꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗꯒꯤ ꯌꯥꯊꯪ ꯅꯤꯔꯨꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯆꯥ ꯃꯤꯔꯩꯕꯥꯛꯇ ꯃꯇꯝ ꯈꯔꯗꯪꯗꯤ ꯂꯝ ꯀꯣꯏꯖꯔꯨꯒꯦ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ꯫ ꯏꯃꯥꯅ ꯊꯧꯖꯥꯟꯕꯤꯔꯕ ꯅꯆꯥ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ, ꯀꯅꯥꯅꯁꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯏꯃꯥ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨ꯫ ꯅꯆꯥ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯉꯩꯗ
ꯃꯤꯔꯩꯕꯥꯛꯇ ꯃꯇꯝ ꯈꯔꯗꯪꯗꯤ ꯀꯣꯏꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯃꯥꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯊꯟꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨ ꯃꯤꯔꯩꯕꯥꯛꯇ ꯀꯣꯏꯔꯨꯕꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯤꯔꯩꯕꯥꯛꯇ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯀꯟꯕ ꯅꯤꯄꯥ ꯑꯗꯨ ꯃꯤꯔꯩꯕꯥꯛꯇ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯦ꯫ ꯎꯃꯪ ꯀꯌꯥ, ꯄꯥꯠ ꯀꯌꯥ, ꯇꯨꯔꯦꯜ ꯀꯌꯥ, ꯉꯥ, ꯂꯤꯟ, ꯀꯥꯡ ꯀꯌꯥ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯦꯡꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯃꯒꯤ ꯃꯝꯁꯤꯜꯂꯛꯂꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯡꯗꯥꯏꯗ ꯊꯨꯡꯂꯔꯦ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯗꯥꯏꯗ ꯂꯦꯛꯁꯤꯒꯦ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯐꯝꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯕ ꯐꯪꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯇꯨꯡꯗ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯅꯥꯏꯇꯣꯝ ꯁꯥꯕ ꯌꯨꯝ ꯑꯃꯗ ꯍꯅꯨꯕ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯀꯞꯃꯤꯟꯅꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯃꯤꯔꯩꯕꯥꯛꯇꯒꯤ ꯍꯧꯖꯤꯛꯇ ꯊꯨꯡꯂꯕꯅꯤ꯫ ꯍꯦꯛ ꯊꯨꯡꯂꯕꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯑꯁꯤꯃꯒ ꯌꯥꯔꯦꯛꯆꯒꯦ ꯈꯟꯖꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯤꯉꯩꯗ ꯏꯕꯣꯛꯈꯣꯏ ꯏꯆꯜꯈꯣꯏ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯏꯕꯣꯛꯈꯣꯏ ꯏꯆꯜꯈꯣꯏ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯒꯦ? ꯃꯁꯨꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯅꯁꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯃꯇꯦꯡ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯇꯥꯔꯨꯕꯗ ꯃꯁꯨ ꯃꯕꯦꯜ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯣꯛꯈꯣꯏ ꯏꯆꯜꯈꯣꯏ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯕꯒꯦ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯅꯤ꯫ ꯑꯁꯦꯡꯕ ꯑꯗꯨꯇ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯍꯥꯛꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅꯇ ꯂꯥꯛꯆꯕꯅꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯍꯦꯟꯅ ꯀꯞꯈꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯈꯣꯏꯅ ꯈꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯖꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯖꯔꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯍꯥꯛ ꯆꯠꯆꯈꯤꯒꯦ꯫ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ" ꯍꯥꯏꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯇꯥꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯣ? ꯁꯤꯒꯗꯕ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯕ ꯏꯁꯨ ꯏꯕꯦꯟꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯑꯃꯨꯛ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜ ꯀꯧꯕꯒꯦ? ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯔꯣꯏ꯫ ꯉꯁꯤꯗꯤ ꯏꯁꯨ ꯏꯕꯦꯜ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯎꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯀꯞꯂꯕꯁꯨ ꯅꯣꯛꯂꯕꯁꯨ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯏꯁꯨ ꯏꯕꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯏꯪꯅ ꯆꯤꯛꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯖꯒꯦ" ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯟꯊꯣꯔꯛꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯣꯛ, ꯑꯩꯍꯥꯛꯁꯨ ꯅꯁꯨꯒꯨꯝꯕꯅꯤ ꯀꯩꯗꯧꯕꯒꯦ? ꯅꯁꯨꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ꯫ ꯅꯁꯨꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯅꯁꯨꯗꯤ ꯃꯤꯔꯩꯕꯥꯛꯇꯒꯤ ꯉꯁꯤꯗ ꯊꯨꯡꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯤꯡꯁꯤꯃꯗꯤ ꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨ." ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ ꯑꯋꯥꯕ ꯅꯠꯇꯦ꯫ ꯏꯁꯨ ꯏꯕꯦꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯅꯥꯕꯨꯅꯣ ꯁꯤꯟꯅꯒꯗꯧꯕ? ꯁꯤꯕ ꯄꯥꯝꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ꯫
ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯩꯔꯨꯕꯅ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯏꯕꯣꯛ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯅꯁꯨꯗꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯝꯅ ꯀꯅꯥꯕꯨ ꯀꯔꯤꯒꯤꯗꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯅꯁꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯩꯍꯥꯛꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯁꯤꯕꯕꯨ ꯑꯣꯏꯔꯕꯁꯨ ꯍꯤꯡꯕꯕꯨ ꯑꯣꯏꯔꯕꯁꯨ ꯅꯁꯨꯗ ꯋꯥꯔꯤ ꯑꯗꯨ ꯁꯦꯡꯅ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯨꯅ ꯁꯣꯏꯗꯅꯕꯒꯤꯗꯃꯛ ꯏꯕꯣꯛ ꯑꯃꯁꯨꯡ ꯏꯆꯟꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯅꯕ ꯑꯩꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯖꯒꯅꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯊꯃꯣꯏꯗ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯍꯨꯠ ꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯕꯣꯛ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯃꯨ 10ꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ, ꯀꯩ 10ꯒꯨꯝ ꯀꯟꯕ, ꯁꯍꯤꯡ ꯍꯥꯍꯤꯡ ꯆꯥꯕ, ꯃꯌꯥ ꯁꯤꯡꯖꯪ ꯄꯥꯟꯕ, ꯃꯈꯨꯠꯅ ꯋꯥꯃꯨꯛ ꯁꯥꯡꯕ, ꯃꯁꯥꯅ ꯆꯤꯡꯃꯨꯛ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯥꯠꯅꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤ 1/2 ꯑꯃ ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯃꯥꯡꯈ꯭ರೆ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨꯁꯨ ꯐꯥꯔꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯈꯤ, ꯍꯦ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯗꯤ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯍꯥꯛꯅ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯀꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯥꯗꯨꯅ ꯆꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ, ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯍꯥꯛꯅ ꯂꯩꯔꯤꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯥ ꯉꯥꯅ ꯊꯟꯕ ꯌꯥꯎꯕ ꯆꯥꯛ ꯈꯨꯗꯦꯡ 10 ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯅꯥꯏ ꯅꯁꯦꯟ ꯊꯥꯔꯛꯇꯨꯅ ꯊꯤꯜꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯅ ꯑꯩꯒꯤ ꯆꯔꯥ ꯑꯣꯏꯅꯕ ꯃꯤ ꯑꯃꯃꯝ ꯑꯩꯒꯤ ꯁꯪ ꯑꯁꯤꯗ ꯊꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯅꯤꯡꯗꯕꯅꯤꯅ ꯍꯤꯡꯆꯥꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯝꯕ ꯌꯥꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯁꯥ ꯉꯥ ꯌꯥꯎꯕ ꯆꯥꯛꯌꯥꯝꯁꯤꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯊꯪ ꯃꯊꯪ ꯈꯥꯏꯗꯣꯛꯇꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯨꯍꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯍꯤꯡꯆꯥꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯃꯤ ꯑꯃꯃꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯥꯏꯗꯣꯛꯅꯔꯒ ꯃꯤ ꯑꯃꯃꯝ ꯆꯠꯅꯕ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯑꯌꯨꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯏꯁꯨ ꯏꯕꯦꯜ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯃꯤ ꯑꯃ ꯍꯤꯡꯆꯥꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯄ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯥꯔꯒ ꯍꯤꯡꯆꯥꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥ ꯆꯠꯂꯒ ꯀꯅꯥꯅ ꯂꯩꯍꯧꯒꯗꯒꯦ ꯈꯟꯅꯕꯗ ꯏꯁꯨ ꯏꯕꯦꯟ ꯀꯣꯟꯅꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯞꯃꯤꯟꯅꯔꯤꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯨ ꯃꯕꯦꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯍꯥꯛ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯨ ꯃꯕꯦꯜ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯕꯣꯛ ꯏꯆꯟꯒ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯍꯧꯔꯣ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯑꯣꯏꯅ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯁꯨꯅ ꯁꯣꯏꯗꯅꯃꯛ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯍꯥꯠꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯕꯣꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗ ꯍꯅꯨꯕꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯂꯗꯨꯅ ꯁꯥꯎꯅꯤꯡꯕꯒꯨꯝꯁꯨ ꯇꯧꯏ꯫
ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯉꯁꯤ ꯏꯁꯨ ꯏꯕꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛꯇ ꯁꯤꯒꯗꯕꯕꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯕ ꯇꯥꯔꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯁꯨ ꯃꯕꯦꯟ ꯈꯟꯅꯔꯤꯉꯩꯗ ꯑꯀꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯅꯁꯨꯕꯨ ꯆꯤꯡꯅꯔꯤꯕꯅꯣ? ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯣꯏꯖꯔꯒꯦ꯫ ꯀꯔꯤꯁꯨ ꯑꯋꯥꯕ ꯈꯟꯕꯤꯔꯨꯅꯨ, ꯃꯇꯝ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ꯫ ꯅꯁꯨꯗ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯔꯣ, ꯅꯁꯨ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯔꯒꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯛꯄꯤꯔꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯔꯕ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯅꯨꯕꯤꯒꯤ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯀꯣꯔꯐꯨ ꯑꯍꯨꯝ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯍꯔꯥꯎꯕꯅ ꯃꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯃꯨꯛꯁꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯗ꯭ꯔꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯕꯨ ꯄꯨꯟꯅ ꯐꯥꯔꯒ ꯍꯤꯡꯆꯥꯕꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯤꯊꯣꯛꯈꯤꯗꯔꯥ ꯈꯜꯂꯨꯕꯗ ꯃꯁꯨ ꯃꯕꯦꯟ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯑꯍꯤꯡ ꯑꯗꯨꯃ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯊꯦꯡꯂꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯤꯡꯆꯥꯕꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯉꯪꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯍꯥꯛꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕꯗꯤ? ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯤꯒꯗꯕ ꯂꯩꯔꯕ ꯐꯥꯎꯕ ꯁꯤꯕ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯈꯛꯇꯪ ꯁꯤꯔꯒ ꯂꯣꯏꯒꯗꯕ ꯑꯗꯨ ꯅꯍꯥꯛꯅ ꯁꯤꯕ ꯀꯤꯕꯗꯒꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯍꯜꯂꯒꯦꯔꯥ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯕꯔꯥ? ꯍꯤꯡꯆꯥꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏꯔꯛꯏ, ꯍꯤꯡꯆꯥꯕ, ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯠꯂꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯆꯥꯏ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯁꯤꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯣ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯇꯥꯕꯗ ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯎꯖꯥꯎ ꯀꯌꯥ ꯐꯨꯛꯇꯨꯅ ꯂꯪꯅꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯗꯨꯝ ꯀꯌꯥ ꯊꯨꯒꯥꯏꯗꯨꯅ ꯊꯣꯝꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯂꯪꯅꯔꯛꯄꯗ ꯆꯤꯡꯗꯨꯝ ꯎꯖꯥꯎ ꯀꯌꯥ ꯑꯗꯨ ꯊꯦꯡꯒꯥꯏꯅꯕꯗ ꯃꯩ ꯍꯧꯕꯗꯒꯤ ꯑꯍꯤꯡ ꯑꯗꯨ ꯃꯩ ꯊꯥꯟꯕꯒꯨꯝ ꯉꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯨꯅꯕꯗꯨ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯩꯃꯥꯏ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯗꯨꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯀꯤꯕꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯀꯟꯅ ꯃꯨꯛꯅꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯐꯥꯎꯕ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯐꯨꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯣꯛꯊꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯐꯨꯅꯕ ꯌꯥꯕ ꯃꯈꯩ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯟꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯊꯨꯗꯦꯛꯂꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯊꯔꯛꯄ ꯎꯖꯥꯎ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯈꯨꯎ ꯆꯞ ꯆꯥꯅ ꯄꯣꯞ ꯂꯥꯎꯅ ꯄꯥꯟꯕꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯇꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛꯇ ꯎꯖꯥꯎ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯝꯂꯒ ꯁꯤꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯍꯥꯠꯂꯝꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯁꯨ ꯃꯕꯦꯟꯗ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯤꯡꯆꯥꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯇꯥꯔꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤ ꯄꯥꯝꯕꯒꯦ? ꯅꯍꯥꯛꯅ ꯑꯄꯥꯝꯕꯇ ꯍꯥꯏꯌꯨ,
ꯁꯅꯥ ꯄꯥꯝꯕ꯭ꯔꯥ ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯂꯟ ꯊꯨꯝ ꯄꯥꯝꯕ꯭ꯔꯥ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ, ꯑꯩꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯀꯔꯤꯁꯨ ꯂꯧꯖꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯧꯅꯥ ꯐꯕ ꯑꯀꯟꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯅꯤ, ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯩꯕꯨꯁꯨ ꯅꯍꯥꯛꯅ ꯀꯟꯕꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯣ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯤ ꯄꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯝꯗꯝꯗ ꯍꯜꯂꯒꯦ ꯃꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯂꯩꯔꯨꯔꯒꯦ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯅꯕ ꯑꯌꯥꯕ ꯄꯤꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥ ꯑꯃꯁꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯅꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯕꯅꯤꯅ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯁꯒꯣꯜ ꯁꯥꯃꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯎꯃꯪ ꯋꯥꯃꯪ ꯆꯤꯡ ꯇꯨꯔꯦꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯦ꯫ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯎꯃꯪꯒꯤ ꯅꯣꯡꯁꯥ ꯀꯩ ꯁꯥꯃꯨ ꯂꯝꯁꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥ ꯀꯩ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯕꯗ ꯃꯃꯩ ꯊꯦꯛꯀꯠꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯂꯣꯛꯅꯨꯡ ꯑꯃꯗꯒꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥꯅ ꯆꯤꯡꯗꯨꯃꯨꯛ ꯆꯥꯎꯕ ꯃꯌꯥꯅ ꯋꯥꯃꯨꯛ ꯁꯥꯡꯕ ꯑꯆꯧꯕ ꯁꯥꯃꯨ ꯑꯅꯤ ꯑꯍꯨꯝ ꯐꯥꯔꯝꯃꯤ꯫ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯇꯣꯡꯅꯕ ꯑꯣꯏꯍꯟꯒꯦ ꯈꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯁꯥꯃꯨ ꯁꯒꯣꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯗ ꯂꯤꯔꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯃꯪꯗꯒꯤ ꯐꯥꯔꯛꯄ ꯆꯥꯎꯔꯕ ꯁꯥꯃꯨ ꯑꯗꯨ ꯃꯃꯥꯗ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨ ꯃꯃꯥꯅ ꯇꯣꯡꯅꯕ ꯐꯥꯔꯛꯄꯅꯤ ꯍꯥꯏꯅ ꯃꯃꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯗ ꯃꯍꯥꯛꯅ ꯀꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯥꯄꯜ ꯇꯧꯗꯨꯅ ꯂꯤꯗꯨꯅ ꯃꯃꯥꯕꯨ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ, ꯅꯆꯥ ꯑꯆꯧꯕ ꯁꯥꯔꯦꯞ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥ ꯅꯨꯄꯥꯒꯤ ꯋꯥ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯟꯕꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯡꯒꯟꯕ, ꯅꯍꯥꯛꯁꯦ ꯏꯃꯥꯅ ꯄꯣꯛꯄꯅꯤꯅꯦ꯫ ꯏꯆꯥꯒꯤ ꯀꯟꯕꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯤꯔꯩꯕꯥꯛꯇꯁꯨ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯤꯅꯔꯝꯒꯅꯤ꯫ ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯏꯆꯥꯅ ꯏꯃꯥꯒꯤꯗꯃꯛ ꯐꯥꯔꯛꯄ ꯁꯥꯃꯨꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄꯤꯈꯣ꯫ ꯏꯃꯥ ꯁꯥꯃꯨ ꯇꯣꯡꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯅꯥꯄꯜ ꯇꯧꯒꯅꯨ꯫ ꯅꯉꯣꯟꯗ ꯌꯦꯜꯂꯛꯇꯕ, ꯑꯀꯥꯏꯕ ꯄꯤꯔꯛꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯀꯥꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯈꯛ ꯇꯧꯔꯨꯒꯅꯨ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯨꯝ ꯍꯤꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯖꯤꯕꯁꯤꯡꯕꯨ ꯈꯛ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯅꯍꯥꯛꯅ ꯅꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯁꯣꯟꯕꯁꯤꯡ ꯈꯛ ꯇꯨꯍꯠꯄꯤꯔꯣꯏꯗꯕꯅꯤ꯫ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯗꯤ ꯃꯤꯔꯩꯕꯥꯛꯇ ꯏꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯂꯝꯕꯒꯤꯅꯤ ꯈꯛ ꯀꯥꯎꯒꯅꯨ꯫ ꯏꯃꯥꯁꯨ ꯑꯀꯟꯕ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯊꯧꯅꯥ ꯑꯗꯣ ꯉꯁꯤꯁꯨ ꯂꯩꯔꯤ꯫
ꯏꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯨ, ꯏꯃꯥ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯒꯦ, ꯅꯍꯥꯛꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯏꯃꯥꯒꯨꯝꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯄꯣꯛꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯆꯤꯡꯗꯨꯝ 4-5 ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯤꯡꯁꯤꯡ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯀꯟꯕ ꯃꯃꯥꯅ ꯆꯤꯡ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯛꯄꯗꯨ ꯎꯕꯗ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯆꯤꯡꯁꯤꯡ ꯑꯗꯨ ꯉꯥꯛꯇꯪ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥ, ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯏꯃꯨꯡꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯁꯨ ꯑꯀꯟꯕ ꯅꯨꯄꯥ ꯑꯃꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯧ꯫ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯈꯛ ꯇꯧꯒꯅꯨ, ꯑꯗꯨꯒ ꯑꯐꯕ ꯃꯃꯥꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯏ ꯍꯥꯏꯕ ꯈꯛ ꯀꯥꯎꯒꯅꯨꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯕꯤꯔꯒꯦꯀꯣ꯫